Ngasigi video asidi FN Scar amadi M4 Carbine hariba nongoi anisigi matangdani adubu aina haibada soikhiba amadi wathouba yaoragasu mayamna ngakpiyu ahanba asidi FN Scar dagi hojaraage FN Scar asigi type asi assault rifle da Scar L, battle rifle da Scar H amadi designated marksman rifle dana MK20 SSR ni magi place of origin hairagadi Belgium amasung United States ni in service dana 2009 dagina hojik faubani nongoi asibu sizinariba leibak ama anikak pallabada France, Germany, India amadi Japan etc. ariba singasini designer na FN Hostel amadi FN Americani nongoi asibo sizinakhiba lanfam kharadang pallabada war in Afghanistan amadi Iraq war etc. asina singbasing asini design tawkhibana 2004 dani amadi manufacture tawkhibana FN Hostel amadi FN Americani produce tawkhibana 2004 dagi hojik fawbani magi mass asi 3.29 kg ni Scar L gi oina adubu Scar H ki di 3.58 kg ni magi length na extended stock ta 889 mm ni amadi folded stock ta na 635 mm ni Scar L gi oina ni ko haijarise Scar H ki di extended stock ta 965 mm ni amadi folded stock ta 711 mm ni amadi magi barrel length na 355 mm ni Scar L gi oina adubu Scar H ki di 400 mm ni Scar L Scar PDW Scar H AMR hariba sing asigi maru asi 5.56 x 45 mm ne tona oi aduga Scar H MK20 SSR ani sigina 7.62 x 51 mm ne toni magi action na gas operated short stroke piston amadi rotating ball ni rate of fire da hairagadi Scar H ki oina minute amada round 550 fawba kapa yai amadi Scar L gi oina di minute amada round 650 fawba kapa yai aduga magi effective range na 500 meter ni Scar L gi amadi Scar H ki na 600 meter ni fit system haijo hairagadi Scar L asi 30 rounds hapa yai magazine amada Scar H ki na 20 rounds hapa yai magazine amada aduga Scar 20S ki oina di magazine amada 10 rounds khak hapa yai magi sight na iron sight and Picatinny rail 4 various optical sight ni FN Scar gi military variant asi ama ani khak pallabada Scar L CQC Scar L STD Scar PDW Scar SC etc. hariba singasini M4 Carbine asigi type asi assault rifle amasung Carbine ni in place of origin dana United States ni in service ta 1994 dagi hojik fawbani amadi masibu sizinakhiba lebak sing adudi ama anikak pallabada Brazil China Turkey etc. hariba singasini aduga design tawkhibana 1982 dagi 1993 fawbani manufacture tawkhibana Colt Manufacturing Company FN Hostel amasung Remington Arms hariba sing asini amadi nongmai asibu sizinakhiba war khradang pallabada civil conflict in the Philippines 1969 dagi present time fawbani aduga amana Russian invasion of Ukraine 2022 dagi hojik fawbada sungnariba lanfam masida su sizinakhi etc. aduga magi unit cost na US dollar 700 ni 2012 ta adubu 2015 da per unit ta US dollar 647 oire produce tawkhibana 1987 dagi hojik fawbani number of built na 5 lakhs ni magi variant khara pallabada M4 MWS modular weapon system haibani
M4A1, MK18 CQBR, MK12 SPR, etc. Haibasing asini magi mass na 2.92 kg ni empty da. Aduga magi hafam thokpa magazine amadi sling hapsilaba matungda 3.52 kg lummi. Amadi magi length na 838 mm ni extended stock ta. Retracted stock ta na 756 mm ni. Aduga magi barrel length na 368 mm ni. M4 Carbine gi maru asi 5.56x 45 mm neto ni. Magi action na gas operated close rotating bolt stoner expanding gas ni. Magi rate of fire na minute amada round chatretagina chamapan ga drop hawa kapa yai. Magi muzzle velocity na M855A1 round da 910 meter per second ni. Aduga M855 round na 880 meter per second ni. Amasung M193 round na 910 meter per second ni. Effective firing range da 500 meter ni. Individual point target ki oina. Aduga area target na 600 meter ni. Maximum firing range da 3600 meter ni. Pit system da 30 rounds hapayai. Stanek magazine da. Magi sight na iron sight natraga various optics ni. Ngasigi video asidi matang asida loisilage. Video asibu nungaibiragadi like, subscribe, share, comment tawbiramo. Aduga amana mathangi video da kari topic tawsigi haibadu comment ta haibiramo. Aina haibada soikhiba yaoragasu mayamna ngakpigani.